ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯕꯤꯁꯦ ꯉꯁꯤꯗꯤ ꯃꯁꯥꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯣꯜꯂꯛꯄꯗ ꯃꯈꯅꯥꯎ ꯅꯥꯏꯌꯦꯅ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯗꯨꯒꯤꯗꯤ ꯁꯨꯇꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯀꯥꯏꯗꯅꯣ ꯄꯨꯊꯣꯛꯀꯦꯁꯨ ꯇꯧꯕ ꯑꯗꯨ ꯃꯈꯅꯥꯎ ꯉꯝꯗꯦꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯨꯇꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯆꯠꯂꯒꯦ ꯇꯧꯕꯅꯦ ꯃꯥ ꯃꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯗ ꯏꯁꯤꯡꯁꯦ ꯂꯨꯝꯕꯤꯔꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯊꯨꯝꯁꯨ ꯍꯥꯞꯄꯣꯏ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎ ꯇꯦꯡꯕꯒꯤ ꯁꯤ ꯁꯦꯝꯕꯤꯔꯦ ꯊꯨꯝ ꯍꯥꯞꯄꯒ ꯁꯤ ꯑꯗꯨ ꯁꯤꯅ ꯁ꯭ꯇꯤꯝ ꯇꯧꯍꯜꯂꯒꯦ ꯇꯧꯅꯤ ꯕꯤꯛꯁ ꯍꯥꯞꯄꯒ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯖꯥꯠꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯁ ꯁꯤ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯃꯁꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯣꯏꯕꯦ ꯀꯩꯗꯧꯗꯣ ꯃꯁꯥꯗꯣ ꯍꯥ ꯀꯩ ꯈꯅꯥꯎ ꯈꯛꯇ ꯅꯥꯏꯔꯥ ꯑꯇꯩ ꯑꯇꯩ ꯀꯩꯀꯩ ꯅꯥꯕ ꯌꯥꯎꯒꯦꯕ ꯆꯣꯛꯊꯩꯌꯦ ꯂꯥꯛꯑꯣ ꯁ꯭ꯇꯤꯝ ꯇꯧꯁꯤ ꯂꯥꯛꯑꯣ ꯁ꯭ꯇꯤꯝ ꯇꯧꯁꯤ ꯂꯥꯛꯑꯣ ꯁ꯭ꯇꯤꯝ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯁ꯭ꯇꯤꯝ ꯇꯧꯅꯕ ꯀꯩꯅꯣ ꯔꯦꯗꯤ ꯂꯩꯔꯦ ꯕꯤꯛꯁꯅꯤꯁꯤꯅ ꯂꯥꯛꯑꯣꯅꯦ ꯀꯗꯥꯏꯕꯣꯏ ꯅꯪꯕꯣ ꯂꯥꯛꯑꯣꯅꯦ ꯀꯃꯣꯟ 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 ꯁ꯭ꯇꯤꯝ ꯇꯧꯗꯣꯔꯦ 이거 한우비지 짱 좀 웃어라 그래 That's very good Steam girl kay 너무 말리다 떠리 비범 막하도 호르지 호언가누네 음식 깜짝 놀라더네 거리로네 시보 따로 미닛 아니 훔 떠고 누아이테 마 사 누아이테 그나 아이 타박 ꯆꯠꯄꯅꯤ나 마tom도 뭐 마주 course ꯆꯠꯄ ꯍꯧꯗ ꯉꯥꯏꯔꯤ ꯃꯇꯝꯁꯨ ꯁꯥꯡꯅ ꯂꯩ ꯃꯇꯣꯝ ꯂꯩꯍꯧꯗꯧ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤ ꯃꯥ ꯃꯁꯥ ꯉꯝꯃꯛꯇꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯩ ꯉꯁꯤ ꯑꯗꯨꯗꯨꯅ ꯁꯨꯇꯤ ꯑꯣꯏꯕꯩ ꯐꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁ꯭ꯇꯤꯝ ꯇꯧꯕꯗꯣ ꯈꯔ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ ꯑꯩꯁꯨ ꯇꯧꯔꯁꯨ ꯈꯪꯗꯦ ꯑꯩ ꯅꯥꯇꯣꯟ ꯐꯨꯜꯂꯤ ꯇꯧꯔꯤꯁꯦ ꯀꯞꯄꯕ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯌꯦ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯔꯥ ꯑꯩ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯩꯁꯨ ꯅꯨꯡꯁꯤꯗꯕ ꯍꯥ ꯍꯦ ꯁꯤꯗꯤ ꯄꯥꯕ꯭ꯂꯤꯛꯇꯅꯤ ꯑꯁꯦꯡꯕ ꯍꯥꯏ ꯍꯣꯏ ꯅꯨꯡꯁꯤꯗꯦ ꯑꯁ ꯎꯞꯁꯜꯂꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯇꯧꯔꯝꯃꯤꯅ ꯑꯩꯁꯨ ꯑꯝꯇꯪ ꯁ꯭ꯇꯤꯝ ꯇꯧꯊꯣꯛꯀꯦ ꯍꯛꯆꯥꯡ ꯐꯗꯧ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯕ ꯁ꯭ꯇꯤꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯅꯨꯡꯉꯥꯏ ꯐꯪꯉꯤ ꯕꯦꯛꯇꯤꯔꯤꯌꯦꯜ ꯏꯟꯐꯦꯛꯁꯟꯁꯤꯡꯗꯣ ꯁꯤꯅ ꯂꯣꯏ ꯐꯩꯌꯦꯕ ꯅꯪꯒꯤ ꯒꯂꯥ ꯈꯔꯥꯞ ꯑꯣꯏꯔꯤꯕ ꯈꯅꯥꯎ ꯅꯥꯔꯤꯕ ꯕꯦꯛꯇꯤꯔꯤꯌꯥꯅ ꯊꯣꯛꯂꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯍꯥꯠꯄꯩ ꯋꯥꯅꯤꯗ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯆꯥꯛꯁꯤ ꯇꯦꯡꯀꯣꯠꯇ ꯑꯣꯏꯅ ꯆꯥꯔꯦ ꯃꯥꯏ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯁ꯭ꯇꯤꯝ ꯇꯧꯕꯗꯒꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯅꯪ ꯍꯥꯏꯐꯦꯠ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯔꯒꯦꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕꯗ ꯄꯨꯡꯀꯣꯛ ꯀꯣꯜꯂꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯕꯦꯕꯤꯁꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯁꯨ ꯃꯥ ꯍꯥꯏꯐꯦꯠꯇꯪ ꯄꯨꯊꯣꯛꯄꯤꯔꯨꯒꯦ ꯇꯧꯕꯅꯤ ꯁꯨꯟꯗꯔ ꯅꯁꯔꯤꯕꯨꯛ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯅꯠꯇꯕꯤꯗ ꯃꯁꯥ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄꯗ ꯌꯦꯡꯍꯜꯂꯒꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯔꯛꯏꯅꯦ ꯑꯩꯁꯦ ꯁꯨꯝ ꯅꯥꯟꯅ ꯂꯩꯇꯕꯁꯤꯗ ꯑꯩ ꯅꯨꯄꯤ ꯃꯁꯥ ꯉꯝꯗꯕ ꯑꯣꯏꯖꯥꯠꯂ ꯍꯥꯏꯅ ꯈꯟꯗꯅ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯉꯥꯏꯕꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯅ ꯎꯞꯄ ꯏꯁꯄꯦꯛꯀ ꯃꯥꯟꯕꯅꯤꯅ ꯌꯣꯗꯔꯤ ꯂꯥꯛꯏ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯍꯟꯕ ꯌꯦꯡꯒꯦꯅ ꯑꯗꯨ ꯀꯣꯏꯕ ꯆꯠꯂꯨꯔꯁꯤ ꯃꯌꯥꯝ ꯁꯨꯟꯗꯔꯅꯁꯤ ꯀꯩ ꯑꯩꯈꯣꯏꯁꯨ ꯁꯨꯟꯗꯔꯅꯁꯤꯒꯤꯀꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯉꯁꯥꯏꯗꯣ ꯆꯪꯉꯨꯔꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯂꯩꯒꯦ ꯑꯗꯨꯗꯤ ꯌꯦꯡꯉꯛꯒꯦ ꯇꯥꯔꯝꯃꯔꯣꯏꯅ ꯉꯥꯡꯉꯤꯁꯦ ꯀꯟ ꯉꯥꯡꯗꯗꯤ ꯌꯥꯔꯣꯏ ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯑꯒ ꯐꯖꯕꯅꯦꯕ ꯑꯗ ꯄꯨꯔꯛꯄꯅꯤꯗ ꯑꯩ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯍꯟꯒꯦꯅ ꯌꯥꯝ ꯄꯨꯔꯥ ꯑꯣꯜꯂꯝꯃꯦꯕ ꯁꯨꯟꯗꯔꯅꯁꯤꯁꯦ ꯑꯣꯜꯂꯣꯟ ꯑꯣꯜꯂꯝꯃꯦ ꯇꯧꯏ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯝꯃꯦ ꯄꯣꯁꯇꯥꯅ ꯇꯧꯔꯝꯃꯦ ꯅꯪ ꯅꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯣ ꯑꯁꯦꯡꯕꯩꯔꯣꯕ ꯅꯥꯔꯛꯏꯔꯕ ꯑꯃꯨꯛ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯣꯠꯁꯦ ꯈꯔ ꯂꯨꯗꯣꯔꯤꯅꯦ ꯆꯤꯛꯄꯅꯦꯕ ꯌꯥꯝꯅ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯃꯇꯝꯁꯤꯗꯐꯥꯎꯗ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯅꯪ ꯁꯤ ꯂꯥꯛ ꯌꯧꯔꯛꯄꯁꯦ ꯃꯐꯝꯁꯦ ꯅꯪ ꯀꯩ ꯈꯜꯂꯤ ꯍꯥ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯦꯡꯉꯨꯅꯦ ꯎꯁ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯅꯦꯍꯦ ꯃꯐꯝꯁꯦ ꯏꯁꯄꯦꯛ ꯑꯃꯨꯛ ꯎꯞꯄꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯅꯨꯡꯗꯥꯡ ꯑꯣꯏ ꯂꯩꯔꯦꯗ ꯄꯨꯔꯥ ꯑꯗꯨꯅꯈꯔ ꯉꯥꯜꯍꯜꯂꯒꯦ ꯇꯧꯕꯅꯦ ꯑꯉꯥꯟꯕꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯀꯩꯅꯣ ꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦꯕ ꯉꯁꯤꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯕ ꯑꯣ ꯌꯥꯝ ꯂꯩꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯖꯥꯀꯤꯔ ꯍꯨꯁꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩ ꯖꯀꯤꯔ ꯍꯨꯁꯦꯟꯅꯤ ꯀꯅꯥꯅꯣ ꯖꯥꯀꯤꯔ ꯍꯨꯁꯦꯟ ꯍꯥꯏꯗꯤ ꯀꯪꯂꯥ
오케이 오케이 이건 클래시컬기 미 릴스 남네 주더라 미 릴스 하다 남네 주더라 낭좀 던 릴스 남 가이드라 아주 파자오는 홈이야 낭 와칼디 가지 나 봅니다 하 그러 왕아 오네 록 이제 그런 강가 동네 마팜제 티켓 루파 양카이 katang lawi delhi le besna ofin do ne disi je haidi chuti numit kum da yam nuai ba mafam di oining khale ai pe nga ko tha ning ba nga ai nga sa phang ning ba nusit apa ba ga hai ta re koning no mafam am thirak pa dai ta si mafam di ya hai ta ba be kap khre to ke do ke na sa do ke no inga phaja dro igin pija मफम असिगी फजबगा नंगी फजबना पुमनिन लिले नुपी यो याम तारे मफम जिगा नंग फजबगा से ओ वाओ वेरी ब्यूटीफुल नुआई के जो न कॉफी के मचा गम थकेरा बा चांग अंग थकेरा बा न ले लेवल की चा दे चला चला थक तो निकल नंग इसे मते नि नंग औ जरा हाइदी वेदर जी के साना भाई तारे का आगे इसिंग जे इसिंग पान जे फमगा नंग यारे यारे ऑडियंस सिदा माजे सेंग है करना कोई बेबी जे आर्टिस्ट ने बा को ना तुम हाइजर रखे माजे कमाई कमाई तो कुनो आज माय उ इसे छो हाइ ai को थाय तो मा के मांग सक पदी काय बजा तोय ना तौ के अदो ngasi de ka तोय त हल ता ngasi jamdana ina sala de yang gitu makta kada ba isai em ha ado dangon dai wahang ko dang ge ba ko yum pa la ba matunga ai jangang no jin ji ju khala ibn pip jajing nupam jajing ju khanjau jono ba ko yum pa la ba matunga yum pandri ba mamanga leisari ngai khena ba ani ka tang hairo ne nang ro yam thina changes am oye na khan ba adu ni tang hairo thabak to egera nangi mindset to egera kai no khena ba do ani tang hairo tang khala khena di ni ma dum khena ba nei point nam ko tang hairo ne point hai je leisari ngai leisari kan di mung gi thaba ma tawbra ma tawge oidra haidi compulsory tawdrasu ya bagi pot khara leye bako aduga mower kan di magi thawun thokpa haidi mong leire plus leisari kan di missionary kan dasu dum lapna migi di khangre ai experience di lapna dum leinaraga nungsinarappanina thoidokna nangju nang thau dum tawre ai joi thau dum tawre aduga hujina mu punong le kan di kana bu kana ba ha mindset sina on ka mai lai hai kan da hujina mu luhonga banina hana di koi thokpagi natragana kaigumba ma tawbagi khudong chabadu khak ngairameba hujina mu khudong chabadu lak taragasu akoina tawninda bang khara dum yawba oh interest kitang halak puduni nang hai duna to intende interest hanbagi di leite matang matang gi matingina dubi dum tawba yai ko ai thabak matam phangakte hai ra ro matung da hangdaba haibagi ju aigi oina di thoidokpa haidi leidara ko atopa nupa nupi yum panminaba jingda yaba yadaba haibe pot ama natragana family gi hainabagi pot ama kaigumba ma nong phadok chatningaga ju ama tawraga su chatningaga su chatpa phangdaba ahan gei ya yengaga ahan geina nuside natragana phatana tawi haro wafam natabida khenabado ku aigi oina di dumbagi thedokpati leite taragasu leite haidana ju amu aina extra time aina keno tawbu pam oh I can understand very good nong phadok chatpagi di ke kaide adum khejum chatle adum thindina ba leite hai taragasu aina hena thindina ba leite na ning tam pam ta foi ne adu gumba changes me am ju la e ba natra leisari ngai du ya pang tawbu ngamam da do phanga kan da ju phange dana ju adu khoi da tawbu ju adu phatte ha ba ne no hani ko natra ai maintain tawra balance am sat ka da ha bo life balance thamba pam ka bai wa ni adu tara ga di khena ba poto khena da boin ura kani sin nang hani ko natra nang i po jam phai adu
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯈꯟꯕꯗ ꯑꯩꯒꯨꯝꯕ ꯈꯜꯂꯨ ꯁꯤꯅꯤ ꯃꯥ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥ ꯀꯩꯅꯣꯝ ꯄꯤꯊꯧ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯍꯥꯏꯔꯣ ꯋꯥ ꯐꯠꯇꯕ ꯌꯥꯝ ꯉꯥꯡꯕ ꯅꯨꯄꯥꯁꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯔꯤꯅꯣ ꯈꯤꯇꯪ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯅꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯖꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯉꯥꯅꯨ ꯈꯣꯡꯉꯛꯄ ꯂꯝ ꯉꯥꯅꯨꯅꯦ ꯂꯝ ꯉꯥꯅꯨꯅꯦ ꯂꯝ ꯉꯥꯅꯨ ꯁꯤꯗ ꯂꯝ ꯉꯥꯅꯨ ꯂꯩꯔꯦ ꯔꯦꯁꯇꯨꯔꯦꯟꯗꯤ ꯁꯤ ꯂꯩꯔꯦ ꯈꯜꯂꯣꯗꯅ ꯅꯪ ꯁꯤꯗ ꯑꯁꯥꯕ ꯑꯣꯏꯅ ꯊꯧ ꯑꯌꯤꯡꯕ ꯑꯣꯏꯅ ꯌꯥꯏꯗꯅ ꯁꯤ ꯂꯩꯔꯦ ꯇꯨ ꯄꯩꯁꯥ ꯈꯨꯇꯥꯡꯗꯤ ꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤꯁꯦ ꯆꯥꯏ ꯋꯤꯠ ꯕꯤꯁꯀꯤꯠꯁꯦ ꯍꯥ 150 sina ice tea lemon ice tea sina 180 sina 150 paledi nungsibni yo etching patterns leaving its mark the roots stretch deep the earth's gentle sigh ꯃꯥꯔꯕꯣꯜ ꯁꯥꯟꯅꯔ ꯅꯨꯡꯉꯥꯏ ꯀꯔꯤꯕ ꯁ꯭ꯋꯥꯏꯗ ꯃꯥꯔꯕꯣꯜ ꯁꯥꯟꯅꯔ ꯅꯨꯡꯉꯥꯏ ꯃꯥꯔꯕꯣꯜ ꯁꯥꯟꯅ ꯅꯨꯡꯉꯥꯏꯅꯦ ꯃꯐꯝ ꯌꯥꯝ ꯊꯤ ꯐꯖꯕ ꯃꯐꯝ whispering pines ꯁꯤꯗ ꯃꯣꯏꯒꯤ ꯁꯥꯐꯝ your tune caught in the rhythm ꯑꯗꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯔ ꯊꯣꯛꯄ ꯇꯧꯔ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯠꯂꯨꯔꯅꯤ teach me ꯋꯥꯛꯁꯣꯞ ꯑꯃ ꯌꯥꯎꯕ much of ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯕ ꯀꯕꯟ ꯆꯥ stories that linger ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯕ ꯆꯠꯂꯨꯔꯅꯤ ꯑꯗꯨꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯗꯤꯟꯅꯔ ꯌꯥꯎꯋꯦꯕ ꯃꯐꯝꯁꯤ ꯐꯖꯅ ꯅꯪꯅ ꯑꯩ ꯏꯁꯇꯤꯝ ꯇꯧꯕ ꯃꯥꯏꯗ ꯁ꯭ꯀꯤꯝ ꯇꯧꯕꯗꯤ ꯃꯥꯏ ꯃꯨꯁꯟꯕ ꯑꯣꯏꯔꯝꯃꯣꯏ ꯍꯦꯟꯅ paints gold on the ꯑꯣꯀꯦ ꯑꯗꯨ ꯊꯨꯅ ꯉꯧꯊꯣꯛꯑꯗꯤ ꯀꯩꯅꯣ ꯈꯜꯂꯣ ꯑꯩꯈꯣꯏ ꯏꯚꯦꯟꯇ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯂꯩꯔꯦ ꯏꯚꯦꯟꯇꯗꯤ ꯐꯝꯊꯔꯤꯁꯤ ꯂꯩꯊꯔꯤꯁꯤ ꯀꯩ ꯐꯥꯎꯕꯁꯤ ꯁꯤ ꯅꯨꯄꯤꯁꯦ 이벤트 여기만 얘기. 애들 얘기. 이벤트 뭐였더라? 이벤트 뭐였고 이 sakse기. Very nice style. kalau i벤트 뭐야 돌아니 사카라 사고 빼는데. 사타. 막 키우레 피우직 저 사나 보기. 키우레 피. 사택 거. dinner tawri ka tapsa sara man. Isa no pa dali say meru mal lai say. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯗꯤꯅꯔꯁꯨ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯨ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯆꯥꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯀꯔꯝꯕ ꯍꯥꯎꯋꯦ ꯑꯩ ꯄꯅꯤꯔ ꯍꯥꯎꯋꯦ ꯐ꯭ꯔꯨꯠ ꯁꯂꯥꯗ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯀꯥꯏꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ